ꯈꯦꯆꯤꯁꯦ ꯍꯥꯎꯔꯅꯤ ꯑꯩꯅ ꯕꯗꯥꯝ ꯈꯔ ꯍꯥꯞꯀꯦ ꯇꯧꯔꯒꯅꯦ ꯕꯗꯥꯝꯗꯣ ꯂꯩꯔꯝꯗ꯭ꯔꯕ ꯌꯥꯝ ꯍꯥꯎꯔꯅꯤ ꯊꯣꯡꯕꯒꯤꯗꯤ ꯎꯠꯇ꯭ꯔꯦ ꯀꯩꯒꯤꯅꯣꯗ ꯃꯇꯝꯁꯦ ꯏꯆꯥꯅꯨꯄꯤ ꯆꯥꯛ ꯂꯥꯝꯃꯦꯅ ꯈꯥꯡꯉꯝꯗꯗꯅ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯈꯔ ꯑꯃꯨꯛ ꯀꯨꯏꯅ ꯆꯪꯉꯦꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯏꯆꯥꯅꯨꯄꯤ ꯆꯥꯛ ꯂꯥꯝꯃꯦꯅ ꯈꯥꯡꯉꯝꯗꯕꯗꯨꯗ ꯑꯩꯅ ꯊꯣꯡꯕꯒꯤꯗꯤ ꯎꯠꯆꯗ꯭ꯔꯦ ꯃꯊꯪꯗ ꯑꯣꯏꯅ ꯎꯠꯆꯔꯛꯑꯒꯦ ꯎꯇꯤꯒꯁꯦ ꯌꯥꯝ ꯍꯥꯎꯅꯤ ꯎꯁꯣꯏ ꯉꯔꯥꯡ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯦ ꯁꯤꯂꯣꯡꯗꯒꯤ ꯃꯣꯏ ꯂꯝꯕꯤꯗꯒꯤ ꯂꯩꯔꯛꯄꯅꯤ ꯎꯁꯣꯏꯁꯦ ꯃꯣꯏ ꯁꯤꯂꯣꯡꯗꯗꯤ ꯎꯁꯣꯏ ꯌꯥꯝ ꯐꯪꯉꯦ ꯈꯦꯆꯤ ꯊꯣꯡꯕ ꯆꯥꯖꯔꯛꯑꯒꯦ ꯁꯤꯅ ꯈꯦꯆꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯆꯝꯄ꯭ꯔꯥ ꯅꯤꯝꯕꯨꯗꯣ ꯑꯗꯒꯤ ꯇꯣꯃꯦꯇꯣ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯅ ꯆꯨꯆꯨꯂꯥꯡꯃꯩꯗꯨꯅꯦ ꯆꯨꯆꯨꯂꯥꯡꯃꯩ ꯃꯇꯣꯟ ꯊꯜꯂꯛꯄ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯂꯩꯔꯦ ꯑꯗꯨꯒ ꯄꯥꯐꯣꯔꯒ ꯆꯥꯖꯔꯛꯑꯅꯤ ꯁꯤꯗ ꯎꯇꯤ ꯂꯩꯔꯦ ꯃꯪꯒꯟꯒ ꯎꯁꯣꯏꯒꯤ ꯎꯇꯤ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯁꯤꯡ ꯍꯥꯟꯅ ꯊꯛꯆꯔꯛꯑꯒꯦ ꯎꯁꯣꯏ ꯍꯥꯟꯅ ꯆꯥꯔꯛꯀꯦ ꯎꯁꯣꯏꯁꯦ 2 ꯂꯣꯜꯂ ꯆꯥꯔꯛꯀꯦ 3 ꯂꯣꯜꯂ ꯑꯣꯏꯅ ꯆꯥꯔꯛꯑꯒꯦ ꯍꯥꯎꯋꯦ ꯏꯆꯥ ꯅꯨꯄꯤꯁꯨ ꯃꯄꯥꯁꯨ ꯂꯣꯏ ꯄꯤꯖꯈ꯭ꯔꯦ ꯑꯩꯅ ꯂꯥꯁꯇ ꯆꯥꯏꯅꯤ ꯃꯣꯔꯣꯛ ꯃꯦꯠꯄꯅꯤ ꯁꯤꯅ ꯍꯥꯎꯋꯦ ꯃꯣꯔꯣꯛ ꯃꯦꯠꯄꯁꯦ ꯎꯃꯣꯔꯣꯛ ꯌꯥꯟꯁꯤꯟꯕꯅꯦ ꯍꯥꯎꯋꯦ ꯄꯥꯐꯣꯔ ꯆꯥꯒꯦ ꯍꯥꯎꯋꯦ ꯆꯨꯆꯨꯂꯥꯡꯃꯩꯁꯦ ꯂꯦꯁꯜꯂꯒ ꯆꯥꯒꯦ ꯆꯨꯆꯨꯂꯥꯡꯃꯩꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩꯌꯦ ꯍꯥꯟ ꯀꯣꯠꯂ ꯆꯥꯕ ꯁꯤꯡꯖꯨ ꯆꯥꯕꯁꯨ ꯍꯥꯎꯋꯦ ꯍꯥꯎꯋꯦ
하왜? 고함. OK, xin chào. 아이디 면 시점프라 님부세요. 찌개 싸면 하고요. 아, 아니요. 먹고서 하리보 김 하우스에 봐. 이거 ям 하워야죠. 고하마. 아이디 참라니 무지 좋아하는 찌개살. 따서는 짝하고 속보다 목속 다리는 이게 사와요 보고. 아니 하우스도坑的. 진짜 하리보 김 하고 좀 떠오르면 막 굳이 안 하워요. 매암 좀 사비우님 또. 막 굳이 어떻게? 막 굳이 이런 자토게. 시지 매암 꼬매 봐. 굳이 이런 자토게. 가져와 또. 막 굳이 이런 자토해. 하워. Một loại tiền thì xa rồi, cũng sâu đấy. Rồi để xin guốc ta này mà tăng chỉ lúc xin giờ cái mẹ một lúc nhắm xa đây xin dù guốc ta này